Akasbani Imphal Ngangbam Nganthoi na pau pajari. Thawbal Jilla da Humbudara Taruk Suba Ban Mahotsav ki saruk ama oina ngasi Thawbal Forest Division na siduna Thawbal Khunau da uthabagi thawram pangthokre. Thawbal Khunau Community Hall da pangthokpa Ban Mahotsav ki thawram aduda Jilla adugi Deputy Commissioner Hana Kamai, Divisional Forest Officer Thawbal Dr. G. Sili, SP Thawbal Sibanan Surbe, Tara Suba Battalion BSF ki Commandant Nirabjit Boparai, Assistant Commandant Jingthang Khomba, Marifu Tharuk Suba CRPF ki Assistant Commandant Kamai James Rongmai amasong Thawbal Municipal Council ki Ward Number 19 ki Councillor Moirangthem Rabina Singba saruk yakhi. Ban Mahotsav thawram adugi saruk ama oina Deputy Commissioner Luchingduna Thawbal Playground ki akoibada uchara 1,000 thakhi. Thawramduda Apunba Maira Paibilu Mahiroi Sing amasung BSF amadi atai security personnel sing saruk yakhi. Kha Manipur College da academic session ni kunmanga kuntarukta BA BSc BCom amasung B vocational courses ki ahanba semester da ming chalakpa mahiroi singi induction program ama hauji college asida pangthokre. Thawramadu college asigi internet quality assurance cell na sinbani. Thawramduda college asigi principal Dr. Okram Rudra Babu Singh, Vice Principal Moirangthem Durjoy Singh amasung OC Yengkhom Raju Singh na Presidium member Singh oikhi. Imphal Jilla gi manungda leiba sarkar gi amasung lanai school singi mahiroi singi automated permanent account registry APAR ID generate taunaba amasung sahi 19 gi makhada leiba angang sing na masagi sahi 5 amasung 15 surakpada tangai fadana biometric update tauduna Aadhaar enrollment taugadabani hairi. Jilla sigi Deputy Commissioner na thokpa cherol amana hai mahiroi singi Aadhaar enrollment correction amasung generation July 18 phawgi manungda tawhonaba akhanaba kem ama tha sigi mapanda pangthokani masigi notice tongana thorakani hairi. Pradhan Mantri Narendra Modi na Trinidad amasung Tobago da chatkadoriba dugi matangda leiba aduda leiriba Bharat ki High Commissioner Dr. Pradeep Raj Purohit na hai leiba anina leinarakpa marigi sama marifu suba kumon pangthokadauri. Akasbani ga akhanana unaba amada Sri Raj Purohit na hai Bharat tagi mail lising lapna leiba aduda leiriba Bharat macha singna makhoi gi nat amasung chatnabi amadi Sanskriti ngaktuna thamlibana makhoi gi damaktadi Pradhan Mantri gi khongchat asi yamna singthaningai oiba mikub ama oiri. Mangna hai mafam aduda leiriba Bharat macha singta natana khunai adugi mipum khudingmak Pradhan Mantri lakadauri haibasida thoidokna nungaiba poknari. High Commissioner na hai Pradhan Mantri gi khongchat asina leiba aduga Bharat ka gi marakta haksel renewable energy low singu capacity building amasung skill development ki lamda tengbang pinaba hengerhalagani haina thajanari. Raija amasung Union Territory singi urban local body singi chairperson singi jati thaki ahanba mifam ngasi Lok Sabha Adyaksha Om Birla na Haryana gi Manesar da leiba International Center for Automotive Technology da haudokre. Numinini sathagadaba mifam asigi nungi wakalondi jati semgatpa amasung sangbidana piba ganatantra gi mapangal kankhathanbada urban local body singi thaudang haibasini. Thawramduda wangangbada Sri Om Birla na hai urban local body sing asi ganatantra gi khwaidagi mapangal kanba yumbi singi manungda amani. Mangna hai institution sing asi mapangal kankhathanbana miyam gi tangai fadaba amasung aningba pamba sing phanghanbada mateng oigani. Bharat na terrorism ki matangda loriba firepta nongchup leibak singna tumina leisinbagi maram karino haina Mapan Thawram Mantri Dr. S. Jaishankar na hangli. Mangna hai hena sungsinaba malemgi oiba paukhum amagi tangai fadaba lei. Washington da paumisingda wangangbada Dr. Jaishankar na hai leibak kharana terrorism gi khuthiba nanglingaida leibak kayana makhoi gi firep ayamba matamda lawba ngamde makhoi su makhoi na awaba si thengnarba matamda ta warep asi lawrakani. Leibaki Konung Delhi da tha amasuna sathagadaba Ban Mahotsav 2025 ngasi haukhre. Thawramadu Mukhyamantri Rekha Gupta na Ek Peड़ Maa Ke Naam thawrangi makhada uchara ama thadun haudokhi. Thawramadu da uchara lakh humbudra thanaba mega plantation campaign haudokhi. Masina Vidhan Sabha Kendra humbudra makta uchara thanaba pandam thamli. Bharat Sarkar na Pakistan gi actor amasung cricketer kaya gi social media account sing leba asida thingkhre. Pau khara na hai sahi asigi me thada Sarkar na Pakistan gi YouTube channel sing amadi social media account kya Bharat ki mayokta aranba pau sandokpa amasung kai hoba warol kaya yawbugi damak thingjinki pau loijare.